matung, nungsi. Good morning ma'am. Ngasidi ma amuk silongda hangidrobani aduna chaka saba ising asaba ngarang koi chalubraibo ngaksamga loina phajale ma'am ko khanawgan loi phajale ngaksam ai anusid aying bacharak paduna aduga man chakchari ngarang nga do prek lawa tawthokpa ahum khak ama hapiri ni ma ada yobaga charuna bagi aina sumaina magi yombire ngandakti kaim hapidre mamangde hawai jar morok achar haibani ado bazar numi tadabani na morok tu jule hawdabani achar pidre sagala gari thobro kanau na abra lore hand gloves turi punsiron hapirini tummi hau moi inga mai na hau hagot nindre papa nungsibaga paigre inga mi numitka sungu udare leichinna mai gari makhona muk tai haleira kaino muk main oiba pot thamammaini anguni helmet thamamaga sum sei thokrabadi adum uktabasu yaroi ningchangabjani kare sanga chalawdaba laibak pai adu ningchangtana pai leichinjine anguni leichin angangani jina hawganingdre inga nganbudi nganleba aduga aise kari pata he ke chakpudi thongba lei kogi breakfast ena ahan chembak koi aise kari pata hegle chembak ngauge tawbani chaksu lei chak chaningaga angangani chajare aduga chembak jena kupsu sugibagine abako ahabi adu aina dum leibado ngasidi ngausalage na kuire chembak ngaubasu chadaba sumaina ngaubasu dum haubani ko chembak ngaubase ado chembak se aina chamtani ko chamdoi ba mutang yam kuina chamdoga sore yam hena por lawra su chaba haute aduna dum mathak te sing hore na ka kai chamdokani ado rim matum ta na da pothok ta hen ado ai din na chembak ngaubasu haure yam hena pothok ta disako amen na ga dum am hena pothok kara ga cha bar lawra su haute ado aina thau kitanda thau kara hape aduga hangam maru kari pata aduga badam horen chabda haubane badam horen mujara kare na mara pata kara hape aduga idi tilhau kara hapani aduga konoga tomato ga dum lorega tamne su hau kono thadu su chaba ni ti dum pante ti su chari mo hote su champa mo go su chaya awi kuire ina chada basene champa mo base pak na baza chapa kaure ba champa se lei basene ado kaya hena su chadabagi ando an kupsugi lemauba leibasene ngasidi ngausalage aduga tilhau adu tomato ga se yam hena ba lahambagida kau tengau thukaniga aduga ina lemon kitanga jira powder katanga thadigum powder katanga hapaga ngaure aduga tomato ga se yam nautha halaga yarani aduga igi chembak chamdokna leibase hapchalage yana kharap malagana di hauba helega chembak ngauba chafam su leba chembak ngauba sina hausa hawe ko adum ainadabagidi khangde
ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤꯕꯨꯗꯤ ꯑꯗꯨꯝ ꯆꯥꯅꯤꯡꯗꯦꯕꯀꯣ ꯅꯣꯡ ꯐꯥꯗꯣꯛꯅꯤꯅ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯆꯥ ꯁꯥꯕ ꯑꯃ ꯊꯥꯔꯗꯤ ꯑꯁ ꯑꯩꯈꯣꯏ ꯍꯥꯎꯔꯅꯤ ꯁꯣꯅꯣ ꯄꯔꯨꯁꯦ ꯈꯔꯦ ꯃꯣꯏꯅꯤꯁꯨ ꯄꯤꯖꯔꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯁꯜꯂꯦ ꯑꯩꯅ ꯉꯥꯛꯇꯪ ꯃꯤꯅꯤꯠ 2-3 ꯆꯪꯉꯗꯤ ꯉꯧꯔꯦꯀꯣ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ ꯃꯨꯟꯅ ꯊꯠꯂꯒꯦ ꯌꯥꯔꯅꯤ ꯑꯁ ꯁꯥꯅ ꯁꯨꯃꯥꯏꯅ ꯆꯥ ꯆꯥꯕꯒ ꯊꯛꯑꯗꯤ ꯋꯦꯗꯔꯁꯤꯒ ꯅꯨꯡꯉꯥꯏꯔꯅꯤ ꯅꯨꯃꯤꯠ ꯊꯣꯛꯇꯦ ꯉꯁꯤꯁꯨ ꯊꯣꯛꯑꯣꯏꯗꯣꯔꯤ ꯅꯨꯃꯤꯠꯁꯦ ꯏꯪꯕꯅꯗꯨꯅ ꯂꯣꯏꯔꯦ ꯃꯃꯥꯡꯗꯒꯗꯤ ꯌꯥꯝꯅ ꯗꯤꯁꯦꯝꯕꯔꯒꯁꯦ ꯏꯪꯗꯕꯅꯦꯕ ꯍꯟꯗꯛꯇꯤ ꯏꯪꯉꯦ ꯐꯖꯅ ꯑꯗꯨꯒ ꯁꯣꯅꯣ ꯄꯔꯨꯒꯒꯤ ꯈꯥꯏꯗꯣꯛꯄꯤꯔꯒꯦ ꯃꯣꯏ ꯑꯅꯤꯒꯤ ꯆꯦꯡꯄꯥꯛ ꯉꯧꯕꯁꯦ ꯍꯥꯎꯔꯗ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯒ ꯄꯔꯨꯒꯤꯅ ꯁꯪꯒꯣꯝ ꯁꯨꯅꯨꯅ ꯆꯥ ꯈꯤꯇꯪ ꯊꯛꯆꯒꯦ ꯃꯥ ꯑꯗꯨꯅ ꯆꯥ ꯈꯔ ꯄꯤꯔꯦ ꯃꯥꯒꯤꯅ ꯀꯞꯇ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯦ ꯌꯥꯝꯃꯜꯂꯕ ꯀꯩꯅꯣ ꯄꯔꯨ ꯆꯥꯔꯤ ꯁꯣꯅꯨ ꯂꯣꯏꯗ꯭ꯔꯤ ꯃꯥ ꯁꯦꯡꯕ ꯐꯦꯡꯕ ꯅꯥꯟꯕ ꯂꯣꯏꯗ꯭ꯔꯤ ꯃꯥ ꯑꯌꯨꯛꯀꯤ ꯑꯗꯨꯒ ꯑꯩꯅ ꯇꯦꯕꯜꯗ ꯐꯝꯃꯒ ꯆꯥꯔꯒꯦ ꯁꯨꯃꯥꯏꯅ ꯆꯦꯡꯄꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯐ꯭ꯔꯥꯏꯒꯤꯗꯤ ꯆꯞ ꯆꯥꯖꯔꯦꯕ ꯆꯦꯡꯄꯥꯛꯁꯦꯀꯣ ꯁꯨꯃꯥꯏꯅ ꯆꯥꯛ ꯉꯧꯕꯒꯤ ꯇꯥꯏꯞꯇꯅꯦ ꯑꯗꯨꯝ ꯆꯥꯛꯅ ꯆꯦꯡꯄꯥꯛ ꯍꯥꯏꯗꯨꯅꯤꯀꯣ ꯑꯗ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯑꯩꯅ ꯏꯅꯦꯝꯕꯣꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦꯕꯀꯣ ꯏꯅꯦꯝꯕꯣꯛꯅ ꯂꯩ ꯊꯥꯔꯦꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯕꯅꯦ ꯎꯔꯦ ꯀꯥꯏꯗꯅꯣ ꯊꯝꯃꯤ ꯑꯣ ꯗꯥꯔꯤ ꯃꯈꯥꯗ ꯊꯝꯃꯤꯔꯣ ꯑꯣ ꯂꯩꯗꯤ ꯐꯖꯅ ꯊꯥꯔꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯀꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯣ ꯑꯩ ꯐꯧꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯐꯧ ꯍꯥꯞꯇꯣꯏ ꯃꯥꯜꯂꯦ ꯕꯣꯔꯥꯗ ꯑꯗꯨꯅ ꯒꯨꯂꯥꯞꯇꯅꯦ ꯗꯤꯖꯥꯏꯟ ꯆꯥꯛꯄ ꯑꯣ ꯁꯅꯥꯔꯩ ꯑꯆꯧꯕꯤꯗꯨꯒ ꯁꯅꯥꯔꯩ ꯃꯆꯨ ꯍꯥꯞꯄꯤꯗꯨꯒ ꯅꯨꯃꯤꯠꯂꯩꯒ ꯄꯣꯔꯛꯏꯗꯨ ꯅꯨꯃꯤꯠꯂꯩ ꯁꯤꯅ ꯁꯅꯥꯔꯩ ꯑꯣ ꯑꯣ ꯁꯥꯇ꯭ꯔꯅꯦ ꯑꯉꯥꯡꯕꯗ भैया आपने मम्मी के फोन में क्या? हाँ पेस्ट कर थैंक यू भैया मसू नहीं आएंगे नुक्सिए वो तो लगाना कैसे मैंने फिल्म बना दी डेली नहीं अब आप मान के देखना नुक्सिए बोलो जान बनाओ ओ कांगाम होता है स्पोक कांगाम का है तो सुनो हरा रही हूँ rất hào đây masih poha kai hawraba Enemboksu thamgare ai hojik angang lerpa ching ase hapchandre nungdi mangna leibasina chaba yuki loisalamani paru phak thagre na laringa nga taurasi haina phak thagre pa Canteen kan pura cho ano canteen thar ho ngasi papa hai da jani atang katang pura lo 5 kg ini numisi ayawrabane adubu nangune nusa amta thoktreba ngasi sonose canteen da tharuge yamai pot na te da yamade su talleba aduna kano ta mani atam ta pura waina thaban aduga aigi parcel amma lae yam kuina dei ngaiba aigi sunida su amaga lakpani ngarang se koina park ta leiringai da yumda lakre koina mapu da piram haibu umpase piramdre hayeng laage na OTP dum pirake aduga dum mapu da piram haibu piramdre ado jiga ekta lae yumnarasi aigi 6 number ne bako as adom out of stock oidana adom leigiba ado amakatang leiba matamda aina sat laung ta hawni kuina deina dum pamba haitare ngosong ngobasu natre black su natre ani sky blue machu light neba ko blue da ado dum pamjaba ge dedi khangbu se su pai bada yamna
ꯂꯥꯏꯠ ꯋꯦꯠ ꯑꯣꯏꯔꯗꯅ ꯅꯨꯡꯉꯥꯏꯅꯤ ꯎꯞꯄ ꯑꯩꯅ ꯑꯩꯒꯤ ꯑꯅꯤꯕꯨꯗꯤ ꯂꯩ ꯑꯃꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯗꯦꯂꯤ ꯑꯗꯨꯝ ꯁꯨꯁꯦ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯀꯨꯏꯉꯦ ꯆꯠꯂꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯐꯕ ꯑꯃꯗꯤ ꯂꯧꯁꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯡꯉꯦꯕꯀꯣ ꯄꯥꯏꯕꯗꯁꯨ ꯎꯞꯄꯗꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯑꯁꯤꯗ ꯀꯂꯔ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯔꯤꯁꯦ ꯁꯤ ꯃꯆꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯂꯥꯏꯠ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯃꯒ ꯑꯗꯨꯒ ꯄꯔꯄꯜ ꯀꯂꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯄꯔꯄꯜ ꯀꯂꯔ ꯑꯣꯏꯅꯤ ꯑꯗꯣ ꯑꯩꯅ ꯑꯗꯨ ꯄꯥꯝꯗꯕꯀꯣ ꯂꯥꯏꯠ ꯒ꯭ꯔꯤꯟꯗꯨꯒ ꯄꯔꯄꯜꯗꯨꯒ ꯑꯁꯤꯒꯤ ꯂꯥꯏꯠ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯁꯦ ꯂꯥꯏꯠ ꯀꯩꯅꯣ ꯕ꯭ꯂꯨꯁꯦ ꯐꯖꯗꯅꯀꯣ ꯍꯧꯁꯜꯂꯦ ꯌꯥꯝ ꯁꯤꯂꯥꯏꯒꯁꯦ ꯌꯦꯡꯕꯅꯤꯅ ꯊꯣꯛꯄꯤꯔꯛꯏꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯔꯦꯗ ꯐꯗꯤ ꯐꯖꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯏꯪꯊꯝꯊꯥꯗꯗꯤ ꯁꯨꯅ ꯎꯞꯄꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯧꯁꯜꯂꯦ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯊꯨꯡꯗꯅ ꯃꯥ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯌꯦꯔꯨꯝ ꯊꯣꯡꯉꯦꯅ ꯑꯩꯅ ꯉꯥꯗꯨꯗꯤ ꯆꯥꯗ꯭ꯔꯕ ꯍꯥꯏꯅ ꯍꯥꯏꯕꯨ ꯉꯥꯗꯤ ꯆꯥꯗ꯭ꯔꯦ ꯑꯩꯁꯨ ꯕ꯭ꯂꯥꯡꯀꯦꯠ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯦ ꯄꯔꯨꯁꯨ ꯂꯥꯏꯔꯤꯛ ꯂꯣꯏꯁꯟꯈꯔꯦ ꯑꯗꯨꯒ ꯑꯣꯛ ꯑꯃꯅ ꯁꯤꯕꯨ ꯌꯥꯗꯦ ꯍꯨꯛꯇꯩꯒ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯏ ꯑꯩꯉꯣꯟꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯣꯛ ꯊꯣꯡꯉꯦꯅ ꯑꯣꯛ ꯄꯤꯁ 3ꯒ ꯑꯃꯁꯨ ꯌꯦꯡꯍꯜꯂꯛꯏꯌꯦ 3ꯒ ꯄꯤꯔꯛꯑꯦꯅ ꯅꯨꯡꯁꯤꯅ ꯑꯗꯨꯒ ꯃꯣꯏꯒꯤꯅ ꯌꯦꯔꯨꯝ ꯊꯣꯡꯕꯒ ꯑꯗꯨꯒ ꯀꯥꯔꯣꯟ ꯑꯈꯥꯕꯤ ꯉꯧꯕꯒ ꯑꯣꯏꯔ ꯃꯥꯅ ꯌꯦꯡꯍꯜꯂꯛꯏꯌꯦ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤꯅ ꯊꯣꯡꯗ꯭ꯔꯦ ꯃꯥ ꯑꯌꯨꯛꯇ ꯆꯥꯔ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯃꯥꯒꯤ ꯂꯧꯔꯒ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯑꯁ ꯃꯣꯏ ꯁꯤꯂꯣꯡꯁꯤꯁꯨ ꯒꯦꯁꯀ ꯂꯥꯛꯇꯦꯅ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯆꯥꯍꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯐꯪꯉꯣꯏꯗꯣꯀꯣ ꯁꯨꯝ ꯂꯥꯛꯑꯦ ꯅꯪ ꯂꯥꯛꯏꯅꯦ ꯄꯣꯠꯇꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯊꯨꯅ ꯂꯥꯛꯑꯦ ꯁꯨꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯇꯩ ꯑꯇꯩ ꯌꯦꯡꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅꯒ ꯆꯠꯈ꯭ꯔꯗꯤꯕ ꯑꯁ ꯀꯌꯥꯝ ꯀꯟꯅ ꯊꯝꯃꯦ ꯇꯦꯕꯜ ꯇꯦꯛꯑꯕ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯩꯗꯤ ꯄꯣꯠ ꯌꯥꯝꯕ ꯑꯣꯏꯔꯗꯤ ꯀꯨꯏꯅ ꯆꯪꯒꯗꯕ ꯑꯩꯈꯣꯏꯅ ꯆꯠꯄ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯑꯃꯁꯨ ꯈꯟꯕꯅꯤꯅ ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯇꯥꯗ ꯄꯨꯔꯛꯑꯣ ꯍꯥꯏꯕꯅꯤꯅ ꯇꯥꯗ ꯄꯨ ꯂꯥꯛꯑꯕꯅꯤꯅ ꯃꯥꯁꯨ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯍꯋꯥꯏ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯉꯁꯤꯁꯦ ꯉꯁꯥꯏꯒꯤ ꯃꯄꯥꯅ ꯆꯥꯕꯒꯤ ꯃꯥꯒꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯉꯥ ꯊꯣꯡꯉꯝꯃꯒ ꯇꯦꯡꯀꯣꯠ ꯑꯃ ꯊꯝꯃꯝꯕꯅꯤ ꯃꯥꯗꯣ ꯈꯔ ꯆꯥꯈ꯭ꯔꯦ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯒ ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯉꯥꯡ ꯑꯅꯤꯒꯤꯗꯤ ꯍꯋꯥꯏꯒ ꯊꯣꯡꯈ꯭ꯔꯗꯤ ꯃꯣꯏꯗꯤ ꯍꯔꯥꯎꯖꯩꯑꯕꯀꯣ ꯑꯩꯒꯤ ꯌꯦꯟꯑꯃꯁꯦ ꯍꯟꯗꯛꯇꯤ ꯌꯦꯡꯉꯨ ꯏꯆꯥꯎ ꯆꯥꯎꯈꯠꯇ꯭ꯔꯦ ꯏꯪꯊꯝꯊꯥꯅꯤꯅꯀꯣ ꯏꯪꯉꯦꯕ ꯃꯣꯏꯁꯨ ꯑꯗꯨꯒ ꯌꯦꯟꯑꯃꯗꯤ ꯂꯦꯜꯂꯒ ꯌꯦꯟꯑꯃꯅ ꯁꯣꯛ ꯇꯧꯗ꯭ꯔꯦ ꯑꯗꯨꯝ ꯖꯤꯔꯥꯒ ꯘꯤꯒꯒꯤ ꯑꯣꯏꯅ ꯀꯔꯤ ꯄꯇꯥ ꯍꯥꯞꯄꯒꯅꯦ ꯑꯣꯏꯅ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯂꯨ ꯕꯣꯔꯥ ꯑꯃꯒ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯃ ꯂꯧꯔ ꯃꯦꯠꯀꯦ ꯍꯋꯥꯏꯁꯦ ꯎꯕꯗ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨꯅ ꯈꯥꯃꯦꯟꯁꯦ ꯑꯩꯗꯤ ꯍꯤꯟꯖꯥꯡ ꯃꯍꯤ ꯌꯥꯝ ꯆꯥꯗꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯥꯡꯉꯧꯒꯨꯝꯕ ꯑꯣꯏꯕ ꯑꯗꯩꯗꯤ ꯃꯦꯠꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯛ ꯐꯣꯡ ꯁꯥꯔ ꯇꯨꯈꯥꯏꯔ ꯑꯗꯨꯝ ꯆꯥꯕ ꯍꯥꯎꯋꯦ ꯑꯗꯨꯅ ꯈꯥꯃꯦꯟꯁꯦ ꯑꯃ ꯂꯧꯔꯦ ꯈꯥꯃꯦꯟ ꯃꯦꯠꯄꯁꯤꯅ ꯑꯗꯨꯝ ꯆꯥꯛ ꯆꯪꯈꯤꯗ꯭ꯔꯕꯅꯤ ꯍꯣꯔꯦꯟ ꯕꯣꯔꯥꯁꯤꯒ ꯑꯗꯩ ꯇꯤꯜꯍꯧ ꯃꯅꯥ ꯈꯔ ꯁꯣꯏꯖꯜꯂꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯃꯦꯠꯄꯤꯁꯤꯗ ꯑꯩꯗꯤ ꯑꯆꯥꯊꯥꯎꯁꯦ ꯈꯤꯇꯪ ꯍꯤꯡꯅ ꯍꯥꯞꯄꯁꯦ ꯍꯥꯎꯕ ꯍꯦꯜꯂꯦꯕ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯕꯥꯔꯣꯒꯤ ꯃꯊꯦꯜ ꯉꯥ ꯊꯣꯡꯕ ꯈꯔꯒ ꯂꯩꯔꯦ ꯋꯦꯗꯔꯁꯤꯕꯨ ꯌꯦꯡꯉꯨ ꯀꯣꯛꯁꯨ ꯆꯤꯛꯂꯤ ꯇꯧꯔꯤ ꯃꯌꯥꯝ ꯆꯥꯁꯜꯂꯒ ꯐꯖꯅ ꯇꯨꯝꯃꯕ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯥ ꯑꯝꯇ ꯊꯣꯛꯇꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 1 ꯇꯥꯁꯜꯂꯛꯑꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯉꯁꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩꯁꯦ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟ ꯑꯩꯅ ꯇꯨꯝꯗ꯭ꯔꯦꯀꯣ ꯃꯊꯛꯇ ꯆꯥꯔꯒ ꯍꯪꯒꯥꯝ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯍꯪꯒꯥꯝ ꯊꯥꯔꯨꯔꯦ ꯑꯗꯨꯒ ꯍꯪꯒꯥꯝ 2 ꯑꯍꯨꯝꯒ ꯊꯥꯗꯣꯛꯎꯕ ꯑꯩꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯂꯩ ꯑꯩꯅ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ ꯑꯉꯥꯡ ꯑꯅꯤꯕꯨꯗꯤ ꯄꯨꯔꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯕꯣꯔꯥ ꯄꯨꯔꯛꯑꯒꯦꯅ ꯍꯥꯏꯕꯀꯣ ꯑꯩꯅ ꯕꯣꯔꯥ ꯄꯨꯔꯒꯦ ꯈꯥꯃꯦꯟꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯥꯎꯊꯣꯛꯑꯦ ꯕꯣꯔꯥꯁꯦ ꯑꯗꯨꯒ ꯈꯔ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯌꯦꯅꯝ ꯂꯦꯟꯕꯗꯣ ꯀꯩꯅꯣꯗꯗꯤ ꯍꯥꯞꯄꯧꯗ꯭ꯔꯦ ꯍꯋꯥꯏꯗꯗꯤ ꯍꯥꯞꯄꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯕꯣꯔꯥ ꯈꯔꯒ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯈꯥꯃꯦꯟ ꯕꯣꯔꯥꯗ ꯌꯦꯅꯝꯁꯦ ꯃꯀꯛ ꯍꯥꯞꯆꯟꯕꯅꯦ ꯌꯥꯝ ꯍꯧꯖꯤꯜꯂꯔꯣꯏ ꯑꯥꯗꯁꯨ ꯍꯧꯔꯦꯅ ꯍꯥꯏꯕꯅꯤꯅ ꯈꯔ ꯑꯩꯒꯤ ꯇꯔꯞꯇꯒꯤꯁꯨ ꯁꯨꯃꯥꯏꯅ ꯄꯨꯔ ꯆꯠꯂꯅꯤ ꯑꯗꯨꯒ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜ ꯄꯦꯄꯔꯗ ꯍꯥꯞꯆꯜꯂꯒ ꯌꯣꯝꯁꯜꯂꯒ ꯆꯠꯂꯅꯤ
ꯈꯨꯠꯁꯤ ꯀꯩꯅꯣ ꯍꯦꯛꯇ ꯄꯥꯏꯒꯦ ꯇꯧꯔꯒ ꯑꯩꯁꯨ ꯄꯥꯏꯁꯤꯜꯂꯛꯏꯅꯤꯗ ꯑꯩꯅ ꯄꯥꯏꯔꯛꯇ꯭ꯔꯦ ꯆꯦ ꯒꯦꯔꯦ ꯒꯦꯔꯦ ꯈꯔꯪ ꯈꯔꯪ ꯂꯥꯎꯔꯦꯅꯦ